ꯑꯁ ꯑꯩꯈꯣꯏ ꯃꯥꯏ ꯍꯧꯅꯕꯤꯁꯦ ꯍꯦꯛꯇ ꯇꯧꯔꯝꯕ ꯍꯦ 이마부 ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯅꯦ ꯁꯛ ꯐꯖꯕꯣ ꯑꯣ ꯁꯥꯏꯕꯣꯛꯇ ꯀꯣꯏꯊꯣꯛꯒꯦ ꯇꯧꯕꯁꯦ ꯏꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯕꯅꯤꯅ ꯅꯆꯥꯅ ꯀꯃꯥꯏꯅ ꯃꯥꯏ ꯄꯥꯛꯇꯣꯏꯅꯣꯕ ꯏꯃꯥ 이사세 ngaihaktan ꯀꯣꯏꯊꯣꯛꯎꯒꯦ ꯇꯧꯕꯗ 이마ꯅ ꯁꯨꯝꯁꯤ ꯁꯨꯞꯄ ꯎꯕꯁꯤꯗ ꯃꯥꯏ ꯄꯥꯛꯑꯔꯣꯏ ꯍꯥꯏꯕ ngaihaktanꯁꯨ ꯅꯪꯕꯨ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯇꯝꯃꯨꯅꯦ 이마 하이비디 하이니 이마 ꯅꯪ ꯅꯃꯧ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯁꯨꯡꯐꯪ ꯍꯦꯛ ꯐꯪꯉꯣꯏ ꯍꯥꯏꯕꯤꯔꯤꯁꯤꯅꯤ 이마이 ꯄꯦꯝꯃ ꯃꯃꯥꯌꯦꯁꯦ ꯀꯌꯥꯗ ꯀꯜꯂꯤꯕ ꯑꯉꯥꯡꯅꯣꯅꯦ ꯁꯤꯕꯣ ꯅꯪ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯗꯨꯒꯨꯝꯕ ꯂꯥꯡꯐꯥꯡꯒꯤ ꯋꯥꯈꯟꯗꯣ ꯈꯟꯒꯅꯨ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯌꯥꯔꯦ 이마 ꯈ꯭ꯋꯥꯡ ꯀꯨꯟꯊ꯭ꯔꯥ ꯃꯔꯤ ꯁꯦꯠꯂꯕ ꯑꯩꯕꯨ ꯀꯥꯏꯗꯦ ꯑꯉꯥꯡꯅꯣ ꯑꯣ ꯑꯗꯨꯗꯤꯅꯦ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯅ ꯅꯊꯤꯕꯣꯡꯗꯣ ꯆꯥꯔ ꯇꯨꯝꯃ ꯇꯧꯕꯗꯨꯗ ꯅꯣꯏꯈꯠꯂꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯑꯩ ꯏꯀꯥꯏ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯅꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯤꯁꯤꯅꯤ ꯀꯩꯅꯣ 이때 ꯈꯨꯠꯁꯤ ꯊꯥꯗꯣꯛ ꯑꯩꯅ ꯄꯥꯏꯒꯤ ꯄꯣꯠ ꯑꯝꯇ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯑꯣꯏꯗꯅ ꯇꯣꯛꯇꯦꯊꯥꯗꯣꯛ ꯉꯥꯡꯀꯅꯣ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯒꯦꯔꯥ ꯀꯣꯜꯂꯤꯛꯁꯦ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯣ ꯑꯩꯅ ꯍꯟꯗꯛ ꯃꯨꯛ ꯆꯪꯉꯛꯄꯗ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯗꯤ ꯅꯪ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯅꯪ ꯁꯤꯕ ꯌꯥꯗ꯭ꯔꯤꯅꯦ ꯅꯣꯏ ꯅꯆꯦꯒ ꯅꯕꯥꯏꯒꯗꯣ ꯑꯣꯜꯂꯝꯒꯣꯕ ꯇꯥꯗꯁꯤꯁꯨ ꯑꯣꯟꯊꯣꯛꯄꯅꯤ ꯍꯩ ꯇꯥꯅꯤꯡꯗꯦ ꯍꯩ ꯊꯤꯕꯦꯛꯂꯣ ꯍꯟꯗꯣꯛꯁꯦ ꯊꯤꯕꯥꯏ ꯀꯣꯟꯁꯤꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯥꯏꯃꯗꯤ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛꯁꯨ ꯇꯧꯏꯅꯤ ꯃꯥꯁꯨ ꯂꯟ ꯆꯦꯟꯕꯤꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯦ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯗꯤ ꯌꯥꯔꯤꯅꯤ ꯀꯔꯤꯝꯇ ꯄꯥꯡꯗꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯩꯕ ꯉꯝꯃꯤꯅꯦ ꯏꯆꯦ ꯑꯣ ꯃꯤꯒꯤ ꯋꯥꯗꯣ ꯄꯪꯉꯥꯡ ꯉꯥꯡꯕꯤꯔꯅꯨ ꯅꯄꯪ ꯄꯪꯉꯗꯤꯅꯦ ꯋꯥꯖꯕ ꯇꯥꯕ 이놈아 ꯑꯩ ꯊꯕꯛ ꯈꯤꯇ ꯇꯧꯔꯛꯈꯤꯒꯦ 이바이는 ꯉꯁꯤ ꯑꯩꯕꯨ ꯋꯥꯈꯜ ꯇꯥꯍꯟꯕꯤꯔꯦ ꯐꯩ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯈꯪꯒꯅꯤꯗꯅ ꯑꯣ ꯃꯤꯒꯤꯗꯤ ꯌꯦꯠꯄꯤꯅꯕ ꯌꯥꯎꯗꯕꯅꯤꯅꯅꯦ ꯆꯥꯅꯤꯡꯕ ꯆꯥꯅꯤꯡꯕ ꯆꯥꯛ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ ꯅꯨꯡꯁꯥꯁꯤꯡ ꯂꯣꯏꯅ ꯊꯨꯒꯥꯏꯔꯕ ꯊꯨꯒꯥꯏꯔꯤꯅꯤꯅꯦ ꯊꯨꯒꯥꯏꯕꯗꯒꯤꯅꯤꯅꯦ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯁꯦ 야이마 모두 능 사오르노 마람 맘말레랑만 세 시는네 랭기 폼 필업 더 시는 떠로 세 팅은 해봐 세 세봐 빠셜로 해보니 세 빠셜로 세 아도 배나오 그가 세계 너무 잘라겠고 니네 가사엔가 분은 잡니나 그러봐 아이 하이게 봐 베나우 하이루레누다 응? 아이 하이게 가사엔 아쿠니 내가 분은 잡그러 니네 지 탱하니 봐 야예 너 니네 잡로 봐 배나오 바이바이